Kumza Englishing ani kundagi chatharakpa Nasha Mukta Bharat campaign gi ani suba tangka ki sarukama oina ngasi Deputy Commissioner Thoubal Hanthem Subasna Nasha Mukta Bharat campaign gi Paojel Puba Venama DC Complex Thoubal dagi Lamthakhre ngasi lamthariba Ven asina Thoubal district ki tongan ba mafam singda koina chatuna Nasha Mukta Bharat campaign gi mayai kaba chinjak na aikhoida manghalli mayai kaba chinjak chaba yonba thingduna aikoi gi district aikoi gi state amadi Bharat mayai kaba chinjak Laitaba lamdam ama oihalasi haiba Paojel miyamda koina chatuna pigani hairi District Administration Thoubal amasung District Social Welfare Office anina kutsam naraga sinba ngasigi van lamthaba gi thoramga mari lainana paumi singda fongdorakpada Deputy Commissioner Thoubal Hanthem Subasna hai Nasha Mukta Bharat campaign asi Thoubal da haukiba kumza Englishing ani kunda haudokhibani matamaduda India government na Thoubal district ta paikhatliba Nasha Mukta Bharat campaign adubu fazana pangtho ki haina laibak asigi oina ani suba mana piduna ikai khumnaba udlakhi campaign asigi ani suba tangka koina haukiba Englishing ani kunmari dagi hauzik fauba leptana chathaduna lakli district asigi miyamna su district administration amasung district social welfare office anina kutsam naraga chathariba campaign asi mai paknaba hotnabada district asigi miyamna su mateng pangbiyu haina appeal tawki ngasigi thawramaduda district social welfare officer nongpok nganba chenglaisu sarukya Ki. Amaromda, the District Administration Thoubal, District Social Welfare Office Thoubal, amasung Zonal Education Office Thoubal ahumna kutsam naraga sinduna drug lana sizinabagi matangda nongmagi oiba awareness program Thoubal Mela Ground da leiba Brilliant Academy da pangthokre. Mahairoi chama kuntra romna sarukyaduna pangthokiba thawramaduda Project Officer Fajaton Iran Yai IRCA Thoubal gi Councillor Brahmachari Mayum Usarani Devi Iran Yai IRCA Thoubal amadi Project Coordinator Kaidongbam Malemnganbi Devina Research Person oina Sarukyaduna Implementation of Nasha Mukta Bharat Abhiyan in Thoubal District The Addiction Center and Substance Abuse Haiba Hiram Kayada Wangang Ki oina Nasha Mukta Bharat Abhiyan asi 2020-21 da Nasha Mukta Bharat campaign India pumbagi oina koi second best performing district ki mana phunjaraki adugi makha tarako oina koi 2024-25 sigi oina su ekoi Nasha Mukta Bharat Abhiyan ekoi ani suba phase hai tare Thoubal district ki oina ekoi launch tawjakre sigi manung sida ekoi gi district administration amasung district social welfare office ani na pullaga ekoi gi na drug free Manipur drug free Thoubal drug free India ama ohenaba hotnabada ekhoina school singda maruina lekai jatuna ekhoi campaign mayam ama ekhoi tawjari masigi saruk ama oina ngasi simak ekhoi van ama ekhoi gi mobile bhawan ama launch tawjaraga Thoubal district sigi kasin koya thungna chalaga ekhoi gi Nasha Mukta Bharat Abhiyan gi message asi pass tawnabagi damakta ekhoi gi district administration amasung district social welfare office na sinjabani Masigi campaign sigi manungda praja mayamna thawai yauna thokpirakuna mateng pangbiraga Thoubal district sidagi ekhoi gi drug ki leiriba mena asi muthatnaba hotnabada amaga mateng pangminasi haduna ina mayamda appeal tawjari